Lok Sabha Mikhal Matungda Kuki Khutlai Paiba Singna Khauksaba Horakle Mapam Khudingda Bom Amasung Nongmei Kapsinduna Khunja Singda Landabagi Thabak Satharakli Ngasisu Imphal District ki Mapokdam Police Station Konba Itham Moirangpurel Khul tamna Kuki Khutlai Paiba Singna Nongmei Amasung Bom Kapsinduna Landarakhre Thogdok Thokpamdagi Phangba Paugi Matungina Kuki Khutlai Paiba Singna ngasi ayuk pung 8 gi minute 10 satpa matamdagi hongduna Bongyang Khulgi Singi Saruktagi Itham Moirangpurel tamna Nongmei Amasung Bong kapsilaki loinana nongmai round kaya makatana kapsilaki hairi marak-marakda bom phawba kapsilaktuna khul asida landarakhe maduda khul ngakpa-singna su khut handuna nakalani gi marakta chawna khuthokna duna minute kunlom nongmai kapnakhi adumoinamak thodok aduda nakalani makta thoidokpa aswapan yawbagi pawdi phangdrei nongmai kapnare haibagi paw phangbaga Central Security Force sangsilaktuna khuthokna riba mafam madu yauna sangshinaba honabada lambi thasinduna thambadagi nupi sing haurakuna Security Force ka ngaihak ningai sangdanaki hojiksu thodok thokpham gi mafam singda khul ngakpa sing mikupna homsina leiri amaromda Imphal District Police Commando gi team amasu thodok thokpham da sangshin khre hairi